Kawada leba Bisal Mega Markta Housei Albert Maimom ki damakta Housei bumper draw ki ticket thaba Housei Nushireba Ereicha sing isil now sing iramdam sila leminariba mipung khudimangna Albert Maimom bu nusibiduna ticket lising piba ticket amamam dang kakpiduna ma ki anabada mateng pangbiyo na pagi iramdam tengmang log WhatsApp group ke site ke haijari Lakliba date 27 August 2022 Saturday nimit asida Kakwa Community hallda Housei bumper draw makak sanajagadori ba Housei bumper draw si Albert Maimom gi layengbada mateng oinaba damakta sanajagadori bani aduna Ereicha singna Albert Maimom gi damakta layengbada mateng oinaba damakta pagi angam ba ticket amamam dang orbasu kakpiduna mateng pangbiyo haijari